India the COVID-19 active case listing Mari Chanipan Humfataruk Sukhree Loinana Meoi Tarit Sikhre MADUGI MANUNGDA Thamanga gi APIKPA ANGANG AMASU YOURI Pung Kunmari asida Delhi the active case Samasumna Manga Thingnaduna Apunba active case Samanga Humfunithoi Sukhree Amasung Haukiba Pung Kunmari da Apunba Meoi Tarit Sikhre Haina confirm Tokhree Masigi Manungda Delhi dagi Meoi ani Karnataka dagi Meoi ani Loinana Maharashtra dagi Meoi Ahum YOURI Ministry of Health and Family Welfare gi data amagi makha pona khwaidagi affected oiba state asi hauziki oina Gujarat na active case samanga subna nipan report tawkre Karnataka da chamri kuntra taruk Maharashtra da mioi chamanga kun taruk amasung West Bengal da mioi chamanga kuntra nipan active case ki confirm tawkre Loinana North Eastern State singi manungda apunba COVID-19 active case mioi taramanga confirm tawkre madugi manungda Assam da mioi taruk Sikkim da mioi mari Mizoram da ani amadi Arunachal Pradesh da mioi ahumni hari